Mangsillaklaba Lamphel patpu amuk hanna mahousagi phibamda lakhannabagi pandamda leingakna rejuvenation of Lamphel Pat water body to alleviate urban flooding, providing sustainable water sources for Imphal city and promoting ecotourism gi project ngasi Chief Minister Nongthumam Birena houkhre. Ngasi gi thoram aduda Water and Resources Minister Awangbo Nyumai amadi atopa MLA sing kayasu saruk yakhi. Thoram aduga mari lenena Chief Minister na hai houkhre tha mari rom asida lamdam asida mafam kharada tangdu leitadaba phibam singda leirakhi adubu hojekti mafam ayambada santi tapna tapna hanjilakle aduna aikhoina puthakhiba matam khara asi phugatnaba aikhoi khudingmakna hana pung taranithoi thabak suramba adu pung kunwari suduna hanagi ingchikpa Manipur adu amuk hanna hanjinhanlaknaba honabada miyamnasu support tawbiu loinana hojekti project asi paikhatpa horabanina Lamphel Pat asi luna na semduna hairiba mafam asida water park cable car na chingba kaya hapsinduna tourist spot ama chahi khara sigi manungda ohenba ngamnaba semgatkani haike body legradi fajana sida loi legrani batin legesu legrani nga legesu legrani anything akhoi da sanga roi sing chaura roi thaiman ngai da thumi go ri bo ngai da thumi go sagon ngai da thumi do thumroi aduna magi mafam sana sana thambi si habni natural gi poche adu gi ni khanari se ai habna uju u hobu suno yum layo pasu pat layo ai khoi jo koi lei si habni madu thugai ner pa overlapping tong ner pa mun ner pa adagi tholei aduna koi governments ne we are committed systematically natural busu fajana preserve to adu lei riba koi human civilization gi matungina tawda bi adu posing so pham sana scientifically yenga pham sa pham sing to ba develop to ba hai ba sida koi changan jala pani adu amonai mayam punong pu thagat sri koi hanna gi len speed gi double speed koi chala kanda koi Manipur gi hanna gi phim do hajalam hang ba koi punna hone minasi yana hajiri. Thank you.